Kokomina Sakiba Khongchat asi India Langakta Manipur Miamgi Firep Kangbangam Ki Habasi Nahan Sakiba Khongchat Ozagi Miyangda Kayamna Mai Paki Vage Masigi Karigumba Khongtang Kradi Center Gi Maikadi Lokalakani Habigi Tazaba Labra Ozagi Wakanda Kamina Tambi. Tarangsen Ekoina Manipur se India gi Saru Amahek or Padagi Haitare Aduga Yagi Saru Amahek or Padagi Aduga India gi Atopa state singi citizens in Indian citizens in a Pangiba Magi right mayam se koi Hek India gi Saru Amoy Padagi Pangte Pangta Kamaito Geda Ekoisi Hana India the Yaudring Ida Maning Tambaleba Amo in a Magi constitution Simset Nikan Taudana Kotana Loina Tauzarama Badu Aikoi Karihaitare Loina Madu Mutala Kanda Akoise Han Bada Chief Commissioner Province Samoina Lebanga Ame Adu Matung Koi Party State Muktame. But my Aikoi Atay Topa Manipur India Saru Oina Lauraganda di Manipur Miam India citizen Madonna Magi state Huki right to demand or put the Sahike Amane Basangris. Adudagi Aquina Habadi Aikogi Miamgi right Magi fundamental rights in the Pangnabo Honorable Tamda without any struggle, people struggle Yaudana Karingasiva with a Pangontala Yideva. Say 1965 the Toiva Chiang Tangbagi Hoduni Akogi Potok Koi Jatok Lejaba Legend Chiang Tado Mibalam Dumsida Koi Chak Tangwa talked in 1965 the Mahiroi Ahuma Maga Akogi all in the radio driver Maga Sidana Nomi Maruno in a Pakum Pirapa Chak Lami Chiang Pio Hidena Kolau Lauruba Adugum Miami Mumendu the Gitodana Taurakanda Ekoi Madugino and Madugi Emsu all Manipur Students Union Polar Cleanup. As my Tang Lakana State Hutki Matam the State Hut Pangaba Honaba Matam the Zoo, Hojik Piri State Suzuka already Aikogi Kari Haitare, Mapung part of a statehood, Sagi, Chinsiap Taraba statehood, Mapire in 1970. Adu Madam the Sodom, Mio Mangasi, Bagikari, Wari, Mayama struggle Marata Yaure. Adu Lai, Adu said 2000, Atai Mayama talk, Akogi 2000, Kanogi 1 year, June 19 Gito to the Tori to Chumare. Sagi Manipurgi interest, Manipurgi Waris and Manipurgi Miam Tadan in the government, Atopa. Kulai pa kambu maga wari sana na bagi chati gi wari sana ga dori ni haidana taroko matamda Manipur gi interest sok wapam ji Manipur gi wam ta tagana tawsala maga ceasefire without any limit without limit ki pochi lapo matamdu da miyam koraktana tawri ne da miyam da hora kanda di misimina na kanda di hairi basing si tawde adra kanda phibam ne adra kanda pirak bahar ta pirak ta so akoi machet set laga piba khaiba se statehood piba har so statehood to Pura P. the Vewan state who took Kogi Chip Tatalaga Pirak Ponevasin, Mapung Pana, state wood over the Bagi. I don't know, I see crisis, my Moko in Nariva, Adogi, June 19, you do the Torre, Contang territorial limit Yaudana Toxalambus is where the corner with the Missimina Kanda Handokre. Adomiami Mela Kandan, and how you shoot Toriva to even since the Sigi Tongan Bokan, Maya Kogi. Makal Maka, Yamba can omea to Rakanda who is Chatara Eva Magi Lalong Asuga Tauriba Mayam si Sideshida June Kogi May 2023 May the Gitole with Chamchamba Penona Moina di Sagi Indiagi Tonga say even ministers in Magi ministers in party leaders in Natraga even national media Mayam Zoo. Even Prime Minister Nakaina Hariba Mayam, Home Minister Hariba Mayamsi. Chahili Sangsit na Makoi Masen Nusinaraktabagi, Nusinaraktabadudagi, Tolak by Iran, Ni Makoi Puvana, Nimasi Moidang, I talk Pogano, Haidana, Adom the native, Hajan and Pina Bohonaba, Adoga Tasing the Toivadi, Matagi, Manipurida, Hana, Makoi, Kanglokal Manipur, Kundalita, and Leminagazu, Inova. Myanmar dagi hajalakpa anova Myanmar da makhoi state ama sem naba honaba da zu state ama sem ba da mai pakpa ngamdaba Myanmar da makhoi ngakta ki lam ama sem naba honaba da mai pakpa ngamdraba oigi hoji ayamba da generally kuki chin mijogi karigi sigi kambu mayam sina Manipur da marak sida hajalakha ka da changa khiba mayam je makhoi loin tasala ka da makhoi yoiba leba ama makhoi yoiba Purp ama semgot na bagi nation ama semgot na bagi adugumba lalong ama chathara kanda chathara kiba to ola kiba irangi saruk amani haidana miyam na lawba aduga nakala marom da su miyam gi marakta gi chu
ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯔꯁ ꯃꯌꯥꯝ ꯑꯃꯗ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯣꯛꯍꯜꯂꯤꯕ ꯏꯔꯥꯡꯁꯤ ꯃꯁꯤꯁꯨ ꯏꯟꯗꯤꯌꯥꯅ ꯃꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯑꯁꯦ ꯅꯝꯊꯕ ꯌꯥꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯁꯤ ꯊꯨꯗꯦꯛꯄ ꯌꯥꯅꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯕꯦꯁ ꯇꯧꯔꯤꯕ ꯕꯔꯃꯥꯗ ꯕꯦꯁ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯆꯠꯊꯕꯒꯤ ꯀꯔꯤꯒꯤ ꯋꯥꯐꯝꯁꯤ ꯗꯤꯁꯀꯣꯔꯁ ꯄꯕ꯭ꯂꯤꯛ ꯗꯤꯁꯀꯣꯔꯁꯇ ꯉꯥꯡꯅꯗꯅ ꯍꯥꯏꯅꯗꯅ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯟꯒꯤ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯈꯟꯕ ꯈꯣꯡꯆꯠꯁꯤꯗꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯍꯥꯟ ꯃꯈꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯍꯥꯏꯅꯔꯝꯃꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯅꯍꯥꯟꯒꯤ ꯈꯣꯡꯆꯠꯇꯨꯗ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯅ ꯂꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯇꯣꯛꯎ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯦꯕ ꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯦꯕ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯅꯍꯥꯟꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯕꯁꯦ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞ ꯑꯃ ꯑꯣꯏꯅ ꯊꯝꯃꯛꯄꯁꯦ ꯃꯁꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯑꯇꯩꯁꯤꯡꯒ ꯈꯦꯠꯅꯕ ꯑꯇꯩꯁꯤꯡꯗꯅ ꯑꯩꯈꯣꯏ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯉꯥꯛꯇꯗꯅꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯖꯔꯒꯁꯨ ꯁꯦꯞ ꯃꯅꯤꯄꯨꯔꯁꯤꯗ ꯅꯍꯥꯟꯒꯤ ꯈꯣꯜꯂꯥꯎꯗꯨꯗ ꯄꯤꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯦ ꯇꯣꯛꯎ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯉꯥꯛꯄ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯆꯍꯤ ꯀꯌꯥ ꯁꯨꯝ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝꯁꯦ ꯈꯥꯡꯉꯀꯥꯟꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯗꯨ ꯉꯥꯛꯍꯜꯂꯛꯇ꯭ꯔꯀꯥꯟꯗꯗꯤ ꯃꯤꯌꯥꯝꯁꯤꯅ ꯃꯗꯨ ꯉꯥꯛꯆꯅꯅꯕꯒꯤ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯦ ꯊꯣꯛꯂꯛꯄꯒꯤ ꯄꯣꯠꯇꯨꯅꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯈꯣꯡꯆꯠꯁꯤꯗ ꯎꯕ ꯐꯪꯉꯤꯁꯦ ꯑꯇꯩ ꯃꯈꯜ ꯃꯈꯥ ꯌꯥꯝꯅ ꯂꯩ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯉꯁꯤ ꯂꯣꯏꯅ ꯈꯟꯅꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨ ꯌꯥꯝꯅ ꯂꯧꯔꯒꯗꯕꯅꯤ나 ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯦꯁꯦꯖꯇꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕꯗꯨ ꯉꯁꯥꯏꯒꯤ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯤꯔꯤꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯦ 23ꯒꯤꯗ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯗꯨꯗ ꯀꯥꯡꯂꯨꯞ ꯑꯃꯅꯗꯤ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯔꯒ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯩꯔꯒ ꯁꯨꯒꯤ ꯃꯤꯡꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯃꯦ 3ꯗꯨꯃꯛꯇꯗ ꯄꯤꯁ ꯔꯦꯂꯤꯅꯤ ꯍꯥꯏꯔꯒ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯋꯤꯄꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯤꯗꯨꯅ ꯑꯗꯨꯝ ꯇꯥꯛꯑꯦ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯩꯔꯒ ꯂꯩꯔꯦ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯦ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨꯅ ꯀꯥꯞꯊꯔꯛꯄ ꯇꯟꯒꯥꯏꯔꯛꯄ ꯍꯥꯠꯇꯣꯔꯛꯄ ꯇꯧꯕꯗꯨꯗꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯃꯄꯨꯡ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯂꯩꯔꯨꯗꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯁꯦꯝ ꯁꯥꯍꯧꯗꯕꯅꯤꯅ ꯈꯣꯏꯁꯥꯎꯅꯔꯕ ꯅꯍꯥ ꯃꯌꯥꯝꯅ ꯁ꯭ꯇꯦꯠꯀꯤ ꯑꯥꯔꯃꯔꯤꯗꯒꯤ ꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯃꯨꯜꯂꯒ ꯈꯣꯠꯂꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯂꯥꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯄ ꯊꯥꯖꯕꯗꯨꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯗꯤ ꯃꯗꯨꯗ ꯑꯃꯨꯛ ꯊꯥꯖꯗꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯒꯚꯔꯟꯃꯦꯟꯠꯇ ꯂꯣꯏꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦꯕ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯕꯗ ꯂꯥꯜꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯅ ꯑꯗꯨꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯥꯏꯗꯅꯅꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯀꯥꯏꯅꯅꯕꯒꯤ ꯊꯕꯛꯁꯤ ꯂꯦꯞꯍꯟꯗꯕ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯉꯝꯗꯕ ꯑꯗꯨꯒ IDPs ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯤ ꯃꯥꯏ ꯃꯥꯏ ꯃꯌꯨꯝ ꯍꯤꯡꯒꯣꯜꯗꯨꯗ ꯍꯟꯖꯟꯕ ꯉꯝꯍꯟꯗ꯭ꯔꯤꯕ ꯍꯟꯖꯜꯂꯒꯁꯨ ꯍꯧꯖꯤꯛ ꯈꯔꯗꯪ ꯍꯟꯖꯟꯕꯁꯤ ꯐꯥꯎꯕꯗ ꯍꯟꯖꯜꯂꯤꯕ ꯈꯔꯁꯦ ꯂꯤꯁꯤꯡ ꯈꯔꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯗꯕ ꯑꯩ ꯍꯟꯖꯜꯂꯤꯕꯁꯤꯗ ꯃꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯉꯝꯗꯕ ꯍꯟꯖꯟꯕ ꯈꯔ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯟꯗꯛ ꯉꯥꯅꯨꯀꯣꯟꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯏꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯗ ꯗꯤꯁꯦꯝꯕꯔꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ 16ꯂ 14ꯂ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯀꯥꯞꯁꯤꯜꯂꯛꯇꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯅꯦꯕ ꯇꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯇꯧꯗꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯁꯨꯝ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯄꯨꯡ ꯑꯣꯏꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯃꯌꯥꯝꯁꯨ ꯅꯍꯥꯟꯒꯤ ꯔꯦꯂꯤꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯟ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯈꯣꯜꯂꯥꯎ ꯂꯥꯎꯔꯀꯥꯟꯗ ꯑꯇꯦꯛ ꯑꯀꯥꯏ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯃꯠꯇ ꯊꯣꯛꯍꯟꯗꯅ ꯇꯧꯈꯤꯕꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯟ ꯚꯥꯏꯂꯦꯟꯠꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯅꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗꯤ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯗꯨꯁꯨ ꯄꯤꯌꯦꯅ ꯈꯜꯂꯤ ꯃꯗꯨ ꯍꯧꯖꯤꯛ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯏꯕ ꯅꯍꯥꯟꯒꯤ ꯇꯧꯔꯤꯕꯗꯨꯒꯤ ꯈꯣꯡꯆꯠꯇꯨꯅ ꯃꯦꯁꯦꯖ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗ ꯍꯥꯏꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯤꯡꯗꯨ ꯑꯗꯨꯝ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯀ꯭ꯂꯤꯌꯥꯔꯂꯤ ꯔꯤꯖꯣꯂꯨꯁꯟ 9 ꯂꯧꯕꯗꯨ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯅ ꯑꯇꯩ ꯑꯇꯩ ꯏꯔꯥꯡ ꯊꯣꯛꯄꯗ ꯅꯠꯇ꯭ꯔꯒ
से जागे कुकी की कांगबुना रैली चटपदा कवरेज तौब लापदौना कनामता लाकनद्रगसु सि स्वाइदे लेरिबा न्यूज एजेंसी सिंगना नत्रगा माइ माइ कोरेस्पोंडेंट सिंगना खरा पिनाबदगी मीडिया नेशनल मीडिया सिंगदा दुम खरा दि यावबनिना अदु नत्रगसु मागी इंडिया की इंटेलिजेंस की आईबी की दुगा एसआईबी की करिगी और पैंगे लेरिबा इंटेलिजेंस मयामना तसेंग तसेंगना नहान की रैली तुगी खोंगचत तुगी मियाम की खोंगचत तुगी लौरिबा रिजोल्यूशन दुगी रिपोर्ट सिंगदु मयेक सेंगना पिरमगदी असागी कोकोमिने थाजरिबा अचौबा अखोगी कनो इंडिया दा मदुगी मेसेज अमा खंगन बंगमे हाइबदु अदुम अखोइना लौबदा लालोय हैना एदुमाइन थमजगे तरंग